August 2025 ngasi ayuk sekmai dagini haiba Meitei ahal ama sapar menagi Kuki village ta lansilubagi Kuki Singna thengnabagi footage ni hauzik ahal ase rescue tawduna sekmai police station da leire hairi. Eastern DR Congo da rebels singna micham yankhai gani thoi hena hatkre. Eastern DR Congo da ISIS ka mari leinaba ISIL rebel group singna leiba sida leiba micham yankhai gani thoi rom kaptuna hatok pikre panba yabadi DR Congo da haukiba chahi khara asida civil war thoktuna akanma mawong da lan tawduna lakhibani hairi. Guided missile radar yawba tengi offer India da pirakre. Guided missile advanced technology ki radar amadi sensor yawba matam asigi khwadi advanced oiriba T-14 armata haina khangnaba teng Russia na India da leinaba offer tawrakre. Defense partner ama oiriba Russia na India da purakhiba T-14 armata teng ase India da makhata na saba yanaba teng ase technology su transfer tawrakani haidi. Hauzik India da sijinariba teng ase ariba makhal gi T-72 teng ngakta oibana anawba matik mayai leraba teng leinaba Thiriba matamni teng asida HP 1500 ki engine halfly loinana mm 125 amadi 2A82 1M gi smooth bore gi nongma yauri teng asida yariba guided missile asi kilometer manga dagina nipan phawda leiba yeknabagi target sing yamna laina kapsenduna thugaiba ngamba anoba makhal gi matik mayai leraba teng ni hari. Mioi chahum puduna pariba Boeing mai hauduna chalakre. Passenger chahum hena puduna pariba Boeing 757-300 plane gi engine da mai hauduna chalakpadagi grida pumnamak siramgadabre. Report asigi matugina Boeing 757-300 plane adugi engine da mai chalakpadagi Italy gi Brindisi da emergency landing tawduna passenger chahum lam adugi thawai kanba ngamhaukhibani. Plane aduna awangba Atia da mai chawtuna parbingai gi video social media da khongjel yangna viral oirakre. Mai chalakhiba Boeing 757-300 adu ariba chahi yamlaba plane amani. Boeing plane sing da accident thokpagi chang asi haukiba chahi khara asida yamna hengalakpa maramna miyamna Boeing gi plane sing tongbada akiba faunare hairi. Hamas amadi Israel anigi marakta ceasefire tawnaraba yai. Tha kunithoi hena Gaza da Hamas amadi Israel anigi marakta lan songnaduna lakhiba du numit kharani asigi manungda ceasefire tawnaraba yabagi fibamda lakre. Report asigi matungina Gaza gi lan loshinabagi damak thabak tawriba Misra amadi Qatar na Israel ga wari sanaraba tungda Hamas da thamkiba condition sing adu Hamas na yaningbagi wafam phongdorakibani karigumba nakalani gi marakta yanaba puraklabadi ahanbagi oina numit humfuni gi oiba ceasefire tawrakpa yai loidana Hamas na hujik fajinduna thamliba Israel gi hingduna lairiba lanfa kullom adusu thadorakpa yai hairi. Panbaya badi lan asida Israel gi lan mising na hatkiba Palestinian gi masing lising humpuga ni thoi ga mari sukre aduga sokpagi masing na punala amaga lising yang khaitaru ga chani ga kuntra hen khrabani. Loinana Gaza gi lan loishinaba Qatar amadi Misra ani gi luching masing na amu hana wari sanabagi matam leplak pamatungda lan loishinabagi wari Hamas gi luching masing amadi Israel ga wari sanagani adabu lan asi loishinabagi matangda hojik fawgi oina Israel gi maikai dagidi wafam mata phongdorakpa leitri hari. B2 dagi hena sathiba bomber puthorakre. US na handa Iran gi nuclear plant sing da pak suna manga ta thohan bangam khiba bomber B2 dagi hena sathiba amadi matik mayai leiraba taruk suba generation gi bomber B21 puthorakre. US na hojik B21 gi makhal kaya gi test mai pak na pangthokpa hokre khulai ase khwaidagi sathiba bomber plane ama oiragani hari. Afghanistan da amuk hanna lan thoknaba Pakistan asinba hokre. Afghanistan da amuk hanna civil war thoknaba hu kambagi thabak Pakistan na chathaba hokre haina report amana phongdoragli. Report asigi matungina Afghanistan da hojik lengak pariba Taliban gi mapanggal sontharakpaga loinana Afghanistan da Taliban gi matik mai hantharakre haiba Pakistan na chapchana khangbadagi Taliban gi luchingba khara Pakistan na makhoi gi thabak tongnaba honarakibani. Masida natana Afghanistan da lairiba Taliban lengak ki mayakta thabak tawba luchingba singasu unaduna leiba asida amuk hanna civil war thoannabagi lalong yalakhibani. Karigumba Afghanistan da civil war thoklaklabadi Pakistan gi oina chawna kanaba kaya phangadaba maramna Pakistan gi luchingba singna thorang lakpani hairi. Hauji Pakistan gi luchingba singna Afghanistan da lan haunaba thorang liba ISIS gi Khursan na chingba unaduna wari sanaba hokre. Pakistan gi thawong ase India gi chawna mangjabani hairi. Thadoklaga China da chatpa langani tariff chawna thamjala I haina sauraduna India gi Prime Minister Narendra Modi na Donald Trump dagi lapthoktuna China gi maikai tamna chatpadi langani haina strategist Brahma Chelani na phongdorakre. Trump thadokpagi mahuta Modi na Europe ki luchingba singna sijinariba moithem tawbagi thabak India na chathabana chungani hairi. Pakistan da military gi lengak lakpa yai. Pakistan da hojik field marshal oriba simbuni na luchingba military gi lengak ama amuk lakpa yabagi chingnaba leire haina phongdoragli. Ningsingba yabadi Pakistan hari balaiba asi hek leirakpadagi military gi lengak kaya leikrabani maram aduna Pakistan da military gi lengak lakpada thoina ngakningai oide hairi. Agni 5 missile Pakistan sin bathungna yobang ammi tabadagi pakhatkre. India gi matik mayai leiraba Agni 5 missile Pakistan sin bathungna kapsinduna landaba ngammi haiba khangbadagi Pakistan gi luchingba sing
तौफम खंगदबगा लोइनना खम थेंगना पाखतनाख्रे अग्नि 5 हारिबा इंडियागी मिसाइल असि चौराकना किलोमीटर 9,000 हेना थापा मफमसिंगदा लैबा येक्नबसिंगी टारगेट पाक्सना थुगाइबा ngamba मखलगी मिसाइल ओइबना पाकिस्तानना मिसाइल असिदगी ngakthokpa ngamgadaba khulai thamba chumgani haina पाकिस्तानगी SBI ना चेक्शन वाफम थमख्रे हाइदि किमना न्यूक्लियर की खुलाई हेंगत हनख्रे नॉर्थ कोरिया की सुप्रीम लीडर किम जोंग उन साउथ कोरिया दा की अखंग पीबगा लोइनना महाकी लानमिसिंगदा न्यूक्लियर की खुलाई हेंगत हनबा याथंग पीख्रे किम जोंग ना कन्ना सावरकलिबा असि हंदक साउथ कोरिया ना अमेरिका गा लोइनना वार एक्सरसाइज तौदुना सिंगनरखिबा दुदगिनी हाइनसु रिपोर्ट असिना मखातारी कंगलेपा अपुनबा खोलावगे अपडेट तगी लौखचरके कुकी अमा ओदी चटलगा सीरगा तारगा लेरे लोकेशन संगाई कोट